Lakhipuronline puthokchaba October gi tang 8 nongmaijing numit ki Khomjinba Pao tabirase. Ahanbada maruoiba Pao. Barak Tampak ki naha amana amanba gari dagi Italy gi Lamborghini car onthoktuna miyam mangda utkre. Metric parikhada mark wangna pass tawrakhiba mahiroi 13 da Laitonjam Manidhon ibemhan manapiduna pugning thawgatkre. Jiribam Forest Division na sinduna lamlaki sau check kanba chayol thorom pangthokre amasung paukhum phangkhidraba wahang kauba drama gi Khomjinba lairigama Manipur Press Club Imphal da phongkre. Hojik mapungoiba pau tabirase. Khangba kanba amadi honaba kanbatana punsida mai pakpa porakpa ngami haiba wafam Barak Tampak ki naha amana thabak oina pangthoktuna utkre. Gari sembagi thabak toba Nurul Hokna mahak masana Italy gi maming leiraba gari Lamborghini ga manana makhut mangna saduna miyamangda utkre. Gari asi mahakna rajya asigi Mukhyamantri Dr. Himanta Biswa Sharma gi mafamda khudol tawragani hairi. Karimganj jila gi gari sempam amagi mapu oiriba Nurulna amanba Maruti Swift gi semdoktuna haukiba chahida Lamborghini saba loikibani adubo asoiba khara leibadagi amukhanna handak amuk semdokhibani hairi. Gari asigi hojik oiriba mamaldi lupa crore 3 dagina crore 9 phawbani hairi. Nurul Hokna masana sajaba gari asi Mukhyamantri gi mafamda kudol tamgani hairiba wafam asi lausin bigadoribara haibadudi Mukhyamantri gi nakong jawruba matamda khanglaba haibaduni. Laitonjam Manidhon ibemhan Educational Trust na sinduna October ki tang 9 thangjanamita Lakhipur subdivision gi banungda leiba mahisang singdagi handakta Assam gi Sebana loba metric parikhada mark wangna pass tawkiba mahiroi 13 da Laitonjam Manidhon ibemhan manapiduna pungning thawgatkre. Fulartol Multipurpose Community Hall da Trust ki President L. Romi Debina mipama poiduna pangthokiba thoramda Professor G. Narhari Sharma na chief guest hoiki. Thauramda Ingudam Binod, Thoidingjam Dhirendra, Yumnam Mani, T.H. Bijoy Singh, Huirem Mani Mohan, Ngangom Basanta Kumar, Yumnam Nadia Chana Singhba, Akhanaba Miyoi Singh na saruk yakhe. Mathematics subject da mark wangna phangkiba M. Dep Singh School Midakandigi, L. Sironjip Singh amadi atay mahiroi manga da lupa lising manga tauduna selgi manapiki. Singirbon High School ki Kaisam Sanatombi Devi amadi atay mahiroi tareta Manipuri MIL da mark wangna phangkiba gi manapiki. El Mandira Debina wahaudok pikiba kalwenana miyambu taramna okhi. Loisilakpada El Baby Debina thagat warol piki. Numidasigi thaurambu mapung phanbada thoidongna mating pikiba M. Dep Singh School Binakandigi Headmaster P.H. Manidhon Singha ki mafamda Trust ki Secretary Laitonjam Manisankarna apenba phongdorakli. Gujarat da chathariba 53 suba National Games da ngarang Assam gi Sibangi Sarmana nupi gi meter chama gi iroibada sana ki takaman phangkhre aduga boxing da Assam gi Siba Thapa kg 63 ki kanglupta ani suba round da changkhre. Asom da Manipur gi Manoromana cycling da sana ki takaman laukhre. Nupi gi football da ahanba semi final da Manipur na Assam bu panjal manga suino da maithi handuna Manipur final da khong thangjinkre. Medal tally da Manipur na 9 subada aduga Assam na 13 subada leiri. Jiribam Forest Division na sinduna Uchatholda da leiba DFO complex da lamlaki sa uchek kanba chayol gi thoram pangthokre. Lamlaki sa uchek singbu yoktuna thamba haibasi aikhoi gi khutta leire haiba thimda ngarang thangjanamita pangthokiba Wildlife Week celebration aduda Hilga GP ki Pradhan L. Somarendra Singh, Honorary Wildlife Warden H. Rajan Kumar Singh amadi LDC Jiribam Forest Division Maisnam Kaminina Chief Guest President amadi Guest of Honor oina saruk yakhi.
हुम्बुतरेत सुबह लमलकी साउ चेक कनबा चेयोल थोरम का मरी लेना चाही असिगी सेप्टेम्बर की तांग 19 पांगथोखिबा ऑन स्पॉट पेंटिंग कंपटीशन स्लोगन राइटिंग कंपटीशन अमदी एसे राइटिंग कंपटीशन दा मकोक मथंग ताखरबा महिरोई सिंगदा सर्टिफिकेट कलोनना सेल की मना खुसिनखी पाउखुम फंखीद्रबा वाहंग कौबा ड्रामा की खोमजिनबा लाइरिक अमा मणिपुर प्रेस क्लब इम्फाल दा ngarang थांजे नुमिता सोशल वेलफेयर डिपार्टमेंट की डायरेक्टर nganगोम उत्तम MCS ना चीफ गेस्ट ओइदुना फोंख्रे पेट्रियोटिक राइटर्स फोरम ना सिंदुना फोंबा तायंजम मनी ना इबा लाइरिक असि फोंबदा फोरम की प्रेसिडेंट नारोइबम खंबना प्रेसिडेंट हाइंगांग ग्राम पंचायत की प्रधान कोंजंगबम जयंतना गेस्ट ऑफ ऑनर ओइके लाइरिक की मरमदा सकनाइरबा प्लेराइट मोइरांगथेम मनाउबिना मरिक चुमना मसक ताखी थौरमदुगी थगत वहाइना फोरम की लाइफ मेंबर डॉक्टर निर्मला राजकुमारी न पीखी सकनाइरबा आइबा खोइराकपम याई स्कूल लैसांगथेम इबेयाइमा डॉक्टर राजकुमार गुणचंद्र पब्लिशर KH पिसक अमसुंग नोंथोंबम सुधीर न चिंगबसु सरुक जाखी सोई मोइसे कैथियन सुका काद्रे बा लाइक ले सुंग चत्रे तो लाइक अनो सुंग उद्र मिन सुंग ले रो अरो युम युम द चलहल लगा फिना लाइक जी योन बम मथौ ताय न खाली टीम मम सागना ब तौजी पेट्रोटिक फोरम बिदा आपे नि kai hai tare marketing team मम सागला जाय सो द राइटर्स की टीम मम लिंक न यंग यंग लावना ले marketing team मजा अंक सागला गदी आपे अरोइबदा मरुइबा पाव अमुखन्ना बराक तंपाक की नहा अमना अमनबा गारीदगी इटाली की लैम्बोर्गिनी कार ओंथोक्तुना मियाम मांगद उठख्रे मैट्रिक परीक्षा मार्क वांगना पास तौरखिबा महिरोई 13 लाइतोंजम मनिधोन इबेमहन मनापीदुना पुगनिंग थौगतख्रे जिरीबाम फॉरेस्ट डिवीजन सिंदुना लमलकी साउ चेक कनबा चयोल थोरम पांगथोखरे अमसुंग पाउखुम फंखीद्रबा वाहंग कौबा ड्रामा की खोमजिनबा लाइरिकमा मणिपुर प्रेस क्लब इम्फाल दा फोंख्रे लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकजबा ngasi gi oinadi matang asida loijare।